अनिंग अनिंग में थोंगी है ना मैं अपन में लागना के त्रिपुरा दे लाग पा मणिपुर दे लाग पा है बदी आया मपान दे ले मेते मचा अपन मफम सीधा लाग यामना पुनिंग नुसिबा चिकलेबा उमंग जी रोमदगी लाए दोंगाय कसारोमदगी लाए दोंगाय हारिबा लाइफम से जोरकदा इसिंग लंबीदा नतबा अतै कंफाल लंबी अमता लेतबा मफमदा हारिबा लाए से मफम से लेंचनना लेबिरामे निंथौम सलाइलेन अरिबा मई संपूर्ण संपूर्ण इचाई थिगा सा पंतोई पान मसी जायरब पोरो नोंजा छि त पंतोई पाबु संगलेन छिदगी आन लेरे मसीगी संगलेन अफबा मैतै बाबगी कानून असेंबदा मैतै अमो ओइबगी अदुगुंबा मतिक मयाई लेबा अदुगुंबा लाइसंग अमा थादबा ngomnabidamata से पलेन पंथौवनी ममना होगदगी लोय बोबा थौजान महै इना बिदुना से होगा लिंगा कुलुंदो जयफरबा मेरा चरण होबा मेरा के नों पामने में दसिदा पूरा कोई रेल उमाल इंगाक्सलुकी मचा मनाई कोइना लाक्तना अनुभव खुबा मसिदा कोई थुंजरे अदुबो अनुभव खुबा मसि कोइगी खितंग पिमले हाइदना अचौबा मा सानमिदोंता मनाक्ता कोइ लाइसंगसे तुगाई जरगा कोइ लैरिबा लायसे अनौबा नो खरंदिगी दबक्ता
ꯂꯥꯏꯊꯧ ꯂꯥꯏꯔꯦꯝꯕꯤꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯃ ꯑꯁꯤꯗ ꯊꯥꯡꯗꯣꯛꯇꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯧꯔꯝ ꯇꯧꯖꯒꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ 2003-4 ꯑꯗꯨꯋꯥꯏꯗ ꯁꯥꯖꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ MLA ꯂꯛꯈꯤꯄꯨꯔ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯀꯧꯁꯤꯛ ꯔꯥꯏꯅ ꯃꯇꯦꯡ ꯂꯥꯛ 10 ꯃꯇꯦꯡ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯁꯤꯒꯤ ꯄꯩꯁꯥ ꯁꯦꯟꯐꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯅꯧꯕ ꯑꯁꯤ ꯁꯥꯕ ꯍꯧꯒꯠꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯆꯥ ꯃꯅꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯏꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯈꯣꯏꯌꯥꯈꯥꯗ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯁꯥꯒꯗꯧꯔꯤꯕ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯁꯨꯡ ꯂꯨꯔꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯇꯣꯂꯩ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯖꯨꯝꯅꯥꯝ ꯅꯕꯤꯌꯥꯆꯥꯟ ꯑꯩꯍꯥꯛ ꯁꯤꯡꯖꯦꯔꯕꯟ ꯀꯁꯥꯔꯒꯤꯅꯤ ꯑꯩꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯈꯣꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯜꯂꯨꯕꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯆꯤꯛꯂꯕ ꯎꯃꯪꯒꯤ ꯔꯣꯝꯗꯒꯤ ꯂꯥꯛꯑꯦꯗꯨꯉꯥꯏ ꯀꯁꯥꯔꯣꯝꯗꯒꯤ ꯂꯥꯛꯑꯦꯗꯨꯉꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯏꯁꯤꯡ ꯂꯝꯕꯤꯗ ꯅꯠꯇꯕ ꯑꯇꯩ ꯀꯪꯐꯥꯜ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯅꯔꯥꯟꯗꯣ ꯕꯕꯥ ꯍꯥꯏꯗꯨꯅ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯎꯔꯤꯕ ꯏꯁꯤꯡ ꯍꯦꯛ ꯇꯨꯔꯦꯜ ꯃꯌꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯈꯨꯕꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯕꯝ ꯑꯁꯤ ꯀꯜꯂꯕ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯅꯤꯡꯈꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯟꯅꯗ ꯃꯁꯤꯒ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯛꯇꯕꯗꯒꯤ 2003-4 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯏꯗ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯂꯦꯡꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤ ꯑꯔꯤꯕ ꯈꯨꯕꯝ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯃꯐꯝ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯤꯗꯅꯤ ꯑꯍꯧꯕ ꯂꯥꯏꯐꯝ ꯂꯩꯔꯝꯕꯗꯣ ꯍꯥꯏꯕ ꯈꯪꯁꯅꯨ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯁꯨ ꯂꯦꯞꯇꯅ ꯏꯔꯥꯠ ꯄꯨꯖꯥ ꯑꯗꯨꯃꯛ ꯇꯧꯔꯤ ꯑꯩ ꯏꯁꯥꯃꯛ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯈꯣꯏꯔꯥꯛꯄ ꯏꯔꯦꯜ ꯉꯥꯛꯁꯦꯜꯂꯨꯞꯀꯤ ꯑꯩꯒꯤ ꯃꯤꯡ ꯏꯉꯨꯗꯝ ꯑꯩꯈꯣꯏ ꯀꯨꯃꯥꯔ ꯂꯥꯏꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗ ꯅꯠꯇꯦ ꯃꯌꯥꯝꯒꯤꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯀꯠꯄꯤꯔꯛꯄ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄ ꯑꯗꯨꯇꯅ ꯉꯁꯤ ꯑꯆꯧꯕ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯁꯥꯗꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯂꯥꯛꯇꯅ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯊꯥꯗꯣꯛꯇꯅ ꯂꯥꯛꯇꯅ ꯇꯧꯕꯤꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯩꯅ ꯃꯇꯝꯗ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯇꯅ ꯅꯠꯇ꯭ꯔꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯂꯥꯛꯇꯅ ꯀꯠꯈꯤꯕ ꯂꯥꯏꯐꯝꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝꯅ ꯊꯦꯡꯛꯁ ꯇꯧꯖꯔꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯈꯣꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯄꯥꯟꯕꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩ ꯏꯁꯥꯃꯛ ꯈꯣꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯜꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯐꯝ ꯄꯨꯖꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯛꯆꯤꯡꯒꯤ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯈꯣꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯄꯥꯟꯕꯁꯤ ꯑꯩꯈꯣꯏ ꯊꯧꯅꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯃꯃꯥꯡꯉꯩꯗ ꯅꯔꯥꯟꯗꯣ ꯈꯨꯔꯨꯝꯕ ꯍꯥꯏꯗꯅ ꯑꯍꯨꯝꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕꯗꯤ ꯊꯪꯅꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯍꯨꯝꯁꯨꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯅꯔꯥꯟꯗꯣ ꯈꯨꯔꯨꯝꯅꯔꯝꯃꯤ ꯃꯃꯥꯡꯉꯩꯗꯗꯤ ꯂꯣꯟꯁ ꯂꯩꯇꯕꯅꯤꯅ ꯍꯤꯅ ꯆꯠꯅꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯁꯤꯗ ꯅꯤꯔꯒ ꯑꯅꯤꯡꯕꯗ ꯊꯨꯡꯉꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯅꯈꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯑꯌꯥꯝꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤ ꯑꯣꯖꯥ ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯣꯏꯔꯥꯛꯄ ꯏꯔꯦꯜ ꯎꯃꯪ ꯂꯥꯏꯁꯤꯒꯤ ꯃꯔꯝꯗ ꯔꯤꯀ꯭ꯋꯦꯁ ꯈꯔ ꯊꯝꯖꯈꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯎꯅꯐꯝ ꯁꯛꯈꯪꯅꯐꯝ ꯏꯁꯣꯔ ꯅꯤꯡꯐꯝ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯈꯤ ꯃꯇꯝꯗꯨꯗ ꯑꯅꯧꯕ ꯂꯥꯏꯁꯪ ꯑꯃꯇꯪ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯔꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯊꯝꯖꯒꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯁꯤꯃꯇꯪꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯈꯨꯗꯛꯇ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯏ ꯂꯛꯈꯤꯄꯨꯔꯒꯤ MLAꯗ ꯐꯣꯟ ꯇꯧꯖꯒꯦ ꯅꯠꯇ꯭ꯔꯒ MPꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯖꯥ ꯃꯊꯪꯗ ꯑꯩꯈꯣꯏ ꯈꯔꯅꯤꯒꯤ ꯃꯊꯪꯗ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯝꯃꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯃꯛꯇꯁꯨ ꯃꯥꯅ ꯂꯨꯄꯥ 50,000 ꯍꯥꯞꯄꯤꯔꯛꯈꯤ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ